ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯡꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯧꯕꯤꯔꯣ ꯋꯥꯍꯪ ꯍꯪꯕ ꯃꯇꯝ ꯌꯧꯔꯦ ꯅꯣꯏ ꯐꯝ ꯀꯣꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯈꯟꯅꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯁꯤꯗ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ MLA ꯅꯨꯔꯥꯁꯟꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ NPP ꯑꯩꯈꯣꯏ BJPꯒꯁꯨ ꯑꯦꯂꯥꯏꯟꯁ ꯂꯩꯔꯤꯕꯅꯤꯅ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯈꯟꯅꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯄ꯭ꯔꯖꯥꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯂꯩꯀꯥꯏ 4-5 ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯂꯩꯕ MLAꯁꯤꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕꯤꯔꯅꯨ ꯑꯩꯈꯣꯏꯅ ꯐꯝ ꯀꯣꯜ ꯂꯩꯔꯒ ꯁꯨꯝ ꯅꯥꯀꯟꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯤꯆꯝꯁꯤꯡ ꯁꯨꯝ ꯑꯁꯤ ꯊꯣꯛꯄ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯝ ꯀꯦꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯄ ꯀꯨꯀꯤꯒꯤꯅ ꯃꯤꯆꯪ ꯂꯣꯏꯅ ꯆꯪꯕ MLA ꯃꯤꯅꯤꯁꯇꯔ ꯁꯨꯝ ꯄꯨꯟꯁꯤꯟꯅꯔꯒ ꯃꯤꯆꯪ ꯂꯣꯏꯅ ꯆꯪꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯑꯩꯈꯣꯏꯒꯤꯅ ꯐꯝ ꯀꯣꯜꯂꯒ ꯂꯩꯕ ꯁꯤ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯁꯪꯖꯜꯂꯒ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯕ ꯆꯪꯖꯕꯅꯤ आके मोगे सी बावरे तो अस मई थादोइने सी मिगोंद वाइने अदुदि यारोइने माइनो मनुंग असबन फेबे का कहो यारोये मई थादोदि काइगिनो फेबे का कौने यारोइबा फेबे का को यारोइबा मी कहो ने पुलिस कहो Go! Nó gì anh lấy vào câu ôm tôi cho câu